Aam Admi Party Leingakna Chatthariba Afaba Thabaksing Asi Lephannaba Hotnaroidabani. Punjab State Assembly Election Kumja Lisingani Kuntareta Pangthokadoriba Asida Aam Admi Party ki Maikadigi Chief Minister Oriba Bhagwan Man Singabu Amukhana Chief Minister Ohenduna Mahakna Leingak State Aduda Paikaliba Afaba Thabaksing Lephannaba Haina Aam Admi Party ki National Convener Oriba Arvind Kejriwal na Fongdokri. Chahi manga asida Aam Admi Party na Punjab ta thabak kayamarom pangthokre adubu kayamasu pangthokadaba wali maramaduna Bhagwan Man Singh habu amukka hana Chief Minister ohengadabani hairi ngarang Kejriwal amasung CM Man amadi atopa Aam Admi Party ki luchingba singna road show ma pangthokuna handakta loishinkiba Municipal Corporation Mikhalda Party aduna chauna mai pakibagi damakta voter singbu thagatpa phongdokhi.